AFSPA Louthoknaba Kangla gi gate Khongjang Changsinkhiba Imasingda pension Piragani FOCS Manipur dagi Armed Forces Special Power Act AFSPA 1958 Louthoknaba matam amada Assam Rifles leiramba Kangla gi nongsup thangba sanathongda phi thongdaba Khongjang Changsinkhiba Ima Piragani thoibu mathang sahi gi January dagi hauraga pension gi senpham khusinaragani haina Federation of Civil Society Organization FOCS ki President TH Manihar na phongdokre FOCS na sinduna wangkai kaithela sangbida leiba naharol sintha Kanglup ki community hall da pangthokiba Manipur ge ningol singda khudol tamjaba haiba thauram ga mari leinana mahakna makhata na haikibada ningol sakau bugi thauram asiga mari leinana lamdam asidagi AFSPA Louthoknaba Ima Piragani thoina Kangla gi nongsup thangba sanathongda Khongjang Changsinkhiba bulup asina ikai khumnaba oina pension pinaba thaurang tawkhibane Ima Piragani thoi adugi manungda ima ahum amade laibak thibadagi leikhidre maram aduna lemhoriba ima mapanda thagi oina lupa lising ani gi pension FOCS na pinaba thaurang tawragane pension scheme ase FOCS ki makhada ek ama semduna January tha hobadagi lepa leitana Imasingda pension gi senpham khusinaragane lamda masida leiriba phurup khudingmak hena chawkhatanduna nungsi chanana hingminana ba thaurangsu paikhatlagane maram aduna lamdam masida leiriba phurup Kanglup singbu hena nungaiba chawkhatpa oinabagidamak thauram asi pangthokpane mathang sahidadi lamdam asigi manung hanjinba maphamdagi lakpa miyoi singda hena khudong chanabagidamak FOCS ki district committee singna Manipur gi district khudingmakta asigumba thauram asi pangthoknaba sem saragani haike thauram aduda tongan balup ki mihut sing haibade chinga masung tamda leiriba miyoi kaya saruk yaduna chamlaba khudol tamkhe loinana saruk yakhiba pumnamakna harau nuaiba phongdokpa oina chakle namasu punna saminakhe thauram aduda FOCS ki vice president BM Yaima lupasigi Imphal West district ki president K Amuthoi Imphal East ki president TS Ragine Thoubal district ki president S Sana None district ki president Sasungam Kamai Bisnupur district ki president Yangkhubam Alauddin amasung MSU headquarter ge President L Robindro na chingbana thauram aduda saruk yakhe NE da han boina hot air balloon paiduna loktak yanghandore Khasia Ventures Private Limited ki unit ama oiriba Sky Fanjina awang nongpokta ihan han boina Northeast Aero Sports hot air balloon and Para Motors Star pangthoktuna hot air balloon asigi khuthangda state asigi miyam amadi mapan gi lamkoibasingda loktak ki phajabasing yanghangadore mathang saigi February 12 dagi 13 phawba pangthokadoriba event ase Bisnupur district ki Phuwala public ground dagi hot air balloon amadi Para Motors paihanduna pangthokane hiram asiga mari leinana Imphal hotel da paumi singa unaba mada event asigi managing director Bobby Chan khabana hai event asida paigadoriba balloon sing ase DGCA Indiana issue tauba hot air balloon ge khwaidagi ihan hanba license phangkiba state asidagi Captain Ingo Chawbagi lamjing lamtak makhada paigane chayol ama chumna chathagadoriba event asida mapan gi lamkoiba masing yamna lakhanba ngamgani haibagi thajaba lai masida natana state asigi hawrakliba nahasingda aero sports ta makhoi gi tungge career semjanabagi phida amasu piba ngamlagani hainasu mahakna makhatana phongdokhe pangthokadoriba event asigi damak ngarang hotel Imphal da pangthokiba pre launching ge thauram amada Manipur lenga ki sports minister Govindas Konthokjamna hai khunai asida ahongba yamna laklaga de madu chawkhatpagi khudam amani haina launai mapan lamdagi lakpa lamkoiba singna state asigi leijariba mahausa gi oiba phajaba saktam sing asina state asibu awang ba thakta thangat pire awang nongpokta han boina hogdokadoriba aero sports asina state asigi tourism sector sauna kana ba piragane Manipur asi nongmade lalolitike makol ama soidana oirakane sahi kharagi matungda yumthangnaba state amade laibak singdage lamkoiba masing thingamdana lakane masi khangna ikoina chatpa amade sem saba mathau tai state asi selthumgi phibam ka hena phatragasu department ki maikaidagi asigumba event asida angamba mateng pangane state asigi leijariba potential sing asi lemna manghalloise state ama chawkhat pai base lainga khak ngaibagi mahutta aikhoi khudingmakna honaminaba change pangthokadorbe aero sports ase mai pakpa amade lamkoiba masing yamna lakhanba ngamba oirasanu haikhe motorcycle mamal dagi permit singi mamal na hen khre
Malemgi khwaidagi sen tingba citiesinggi manungda ama oibage mingsat leiriba Singapore na hauze magi transportation gi khwaidagi mamal hongba mawong motorcycle singdasu midyang changsilakhre. City state adu da chahi taragi motorcycle permit adu gi mamal adu tha asida Singapore dollar lising taraga nithoi chanipan ga ma US dollar lising nipan ga chamapan marfuga mari yaukhre. Masi chahi mari gi manungda chada chani helabani amasung adubu motorcycle amagi mamaldagisu henkhre. Lambi da motorcycle sing amasung car singi masing hanthana ba khanongpok Asia gi leibak asina thabak laukhat le. Aroi bada tabi di bapum namak po thagat jare.